Manipur THOKLIBA IRANG ASINA MARAM OIRAGA SHOKCHILLURABA Lamdam Asigi Shenmitlon Phivam Tapna Tapna Phagatlakpagi Mami Tari HAINA Chief Minister Nongthombam Biren PHONGDORAKLI Microblogging site X the Chief Minister Nongthombam Biren Thagalakpa post amana hai State Asigi Resource amsung GST da mamang chahi ga yengnabada chahi asigi May dagi September phawbada chada tarani pan gi growth lakpa thengnare masi state lengak na hanbalai tena Shenmitlon chakot hanana ba hotnaba adugi mahini IRANG ASINA MARAM OIRAGA Tintana Lairamba project kaya kumang sausin bangamlay National Highway amasung railways ka marilay na bandura lairamba lamgi issue kaya loisin bangamlay Laigang na Phagatlakpagi maro iba project singi manungda Lamphel Pat Water Body Rejuvenation Project yauri project asin lupa crore chatroko yang kaisang na Phagatlakpagi project asina Greater Impal la itaw thokpadagi ngak thokpada natana miyanggi damang achawba lamhang ama layhan ba amadi thakna ba ising walhan na bagi pandam thamliba Amaramda lupa crore listing amaga chamarom changna Phagatlakpagi Imphal Sewers Project Phase 2 lupa crore amaga chatruk humpu changna Phagatlakpagi Imphal Ring Road Project amadi lupa crore listing ahumga jahum changna Phagatlakpagi Rigid Batman Roads Project yauna tongan project sing Phagatlakpagi hauragani education sector da lupa crore Humpurom changna college Phagatlakpagi submission Phagatlakpagi masne state asigi manung channa lairiba lengaki college sing Phagatlakpagi na papandam thamli lengak asna kumjali singani tarama pande school Phagatlakpagi submission Phagatlakpagi lengaki school singi quality hengan handuna lakhemani hairi